Lamdam asigi oiriba phivam asida All Naga Traders Association Manipur ANTAM nongmada changba poche shing Puthok Pusin Touriba Singda Apanba Pibiganu phurup amagi apamba aduna phurup khudingmak ayetpa pudanaba hotnasi haina ANTAM ge advisor amasung Spokesperson Jurish Abonmei na phongdorakli Manipur Press Club ta pangthokpa pawgi mifam amada mahana wafam asi phongdokladuna hai National amadi International Highway Singda ANTAM ge transporters singna thengnariba khudongchadaba sing asi mari leinaba singna su kokhanaba honabiu hauzik tholiba irang asida highway singda transportation tawriba singna angakpa phangna awaba mayoknare highway singda kanglon kaina leiriba illegal checkpoint sing lothou makha tabada asigumba thodok thoktana bala khotfam thokpa thabak sing lokhalu pumnamak asigi matangda wakatnaba chap chaba mechanism su lengak asina thambiyo haiki Nakalamoromda tha asigi tareta thokiba thodokta press ki polam kaya mai thakibadu khwaidigi laibak thibani hauziki matamda press ki freedom haiba se khwaidigi maru oiba ama oiribani masida press ki printing material kaya pharaga mai thadokiba asida chenaba sing tha asigi taramanga fawbigi manungda lengak asina puthokadabani thodok asigi matangda ANTAM ge makedigi su ko tu da su ai bacherol ama pikhrei cherol adu da su thodok adugi matangda ko tu gi makedigi tha asigi taramanga fawbigi manungda clarification ama pirakna basu haiki makha tarakpada asigumba thodok sing asi thoktana balengak na chap chabe action lokhatpiu phurup kayana khundaminari balamda masida phurup ama khaktagi khalaga thabak tawbada atopa phurup kayada ayetpa pibiganu national highway da puriba polam sing asi phurup ama khaktagi natte haina sumhangna makha takhi ipa imau in leiba akoigi sarkar singdasu moigi mathau tawbire herga asumba security measures lamben da chathok chasinda driver singbu transporter singbu harass tawbasi security measures meam du nahan kuire si ngang basakpa I think discussion panel of discussion meam series of panel of discussion akoi local media da tawki meam su tare but then housing for effective oi dana leiri base I think is very unfortunate aduna housing tagidi asi effective oi ba adumba implement tawba ngamba action lokhat piu habsi manipur sarkar pubirba government su khoi chum thamjage